ꯑꯩ ꯁꯤꯗ ꯁꯨꯝ ꯐꯝꯒꯦꯀꯣ ꯑꯝ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯏꯅꯦ ꯑꯩꯒ ꯑꯗꯨ ꯅꯠꯇꯗꯤ ꯇꯧꯐꯝ ꯈꯪꯗꯦꯗꯤ ꯍꯣꯏ ꯅꯣꯏꯗꯤ ꯁꯥꯅꯤꯡꯉꯝꯃꯣꯏꯕ ꯁꯥꯅꯤꯡꯉꯦ ꯑꯩꯁꯨꯅꯦ ꯉꯝꯗꯕꯅꯤꯅꯅꯦ ꯁꯨꯝꯗꯪ ꯂꯩꯕ ꯑꯩꯗꯤ ꯈꯨꯠꯁꯦ ꯅꯥꯔꯦꯗꯣ ꯊꯥꯡꯒꯠ ꯌꯥꯗ꯭ꯔꯤꯁꯦ ꯇꯤꯡꯊꯣꯛ ꯇꯤꯡꯁꯤꯟ ꯀꯩꯗꯧꯕꯗ ꯈꯪꯗꯦ ꯀꯔꯤ ꯇꯧꯕꯩꯅꯣ ꯈꯪꯗꯦ ꯁꯤꯁꯦ ꯃꯄꯥꯁꯦ ꯅꯥꯔꯦ ꯍꯥꯏꯕ ꯂꯥꯝꯕ ꯌꯥꯗꯦ ꯀꯔꯤ ꯇꯧꯕꯗ ꯇꯨꯁꯜꯂꯨꯕ꯭ꯔꯣ ꯀꯩꯝꯇ ꯁꯟꯗꯦ ꯃꯅꯨꯡꯁꯤꯗ ꯁꯤꯡꯂꯤ ꯑꯃ ꯄꯜꯂꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯗꯤ ꯈꯪꯗꯦ ꯀꯩꯅꯣ ꯈꯪꯗꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯁꯨꯔꯦ ꯅꯥꯔꯤꯁꯦ ꯑꯩꯗꯤ ꯅꯥꯕꯁꯦ ꯌꯥꯝ ꯈꯥꯡꯖꯟꯒꯜꯂꯦꯕ ꯁꯛ ꯑꯃꯒ ꯌꯦꯡꯊꯣꯛꯇꯕꯗꯣ ꯊꯕꯛꯇꯤ ꯑꯗꯨꯝ ꯁꯨꯖꯟꯕ ꯅꯁꯥꯗꯤ ꯏꯅꯣꯏ ꯅꯣꯏꯔꯗꯅ ꯅꯣꯏꯈꯠꯂꯦ ꯌꯥꯝꯅ ꯁꯨꯝ ꯐꯝꯃ ꯂꯩꯔꯕꯅꯤꯅ ꯉꯁꯥꯏꯁꯨ ꯏꯃꯥꯅ ꯅꯥꯄꯤ ꯍꯧꯕꯁꯦ ꯏꯃꯥꯗꯤ ꯌꯥꯝ ꯁꯥꯎꯋꯤꯗꯅ ꯅꯥꯄꯤ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯑꯩꯅ ꯌꯥꯟꯊꯠꯂꯦ ꯇꯠꯂꯕꯅꯤ ꯐꯔꯦ ꯐꯔꯦ ꯍꯌꯦꯡ ꯌꯦꯡꯕꯗ ꯁꯤ ꯅꯥꯜꯂꯝꯃꯅꯤ ꯑꯗꯨꯗꯤ ꯅꯈꯨꯠꯇꯣ ꯅꯥ ꯇꯥꯕꯅꯤ ꯈꯨꯠꯁꯦ ꯅꯥꯅ ꯑꯗꯨꯝ ꯇꯧꯁꯜꯂꯤꯕ ꯑꯩꯅ ꯊꯕꯛ ꯄꯪꯍꯦꯟ ꯍꯦꯟꯖꯜꯂꯨꯅꯨꯗ ꯍꯣꯏ ꯑꯗꯨꯁꯨ ꯅꯥꯔꯗꯤ ꯇꯟꯅꯤ ꯌꯦꯡꯕꯗꯣ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯁꯨꯝ ꯆꯥꯎꯁꯜꯂꯛꯏꯗꯅ ꯅꯥꯄꯤꯗꯤ ꯁꯨꯝ ꯖꯔ ꯖꯔ ꯀꯥꯏꯗ ꯅꯥꯄꯤ ꯐꯣꯏꯔꯤꯅꯣ ꯅꯪꯕꯨ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯑꯣ ꯌꯥꯝ ꯐꯖꯔꯕꯅꯤ ꯑꯗꯨꯗꯤ ꯐꯖꯕꯅꯦ ꯁꯤꯗꯒꯤ ꯌꯦꯡꯕꯗ ꯏꯃꯥꯅ ꯎꯏꯗꯅ ꯁꯥꯎꯏꯗꯅ ꯅꯍꯥꯟꯁꯨ ꯑꯗꯣ ꯎꯊꯛꯈ꯭ꯔꯦ ꯏꯃꯥꯅ ꯀꯜꯂꯝꯃꯗꯤ ꯑꯩꯅ ꯇꯧꯔꯣꯏꯗꯕ ꯑꯗꯨꯅꯤ ꯑꯩꯗꯤ ꯌꯥꯝ ꯁꯨꯏꯗ ꯊꯕꯛ ꯁꯨꯏꯌꯦ ꯏꯃꯥꯗꯤ ꯁꯨꯝ ꯔꯤꯖꯕ ꯉꯝꯗꯕ ꯍꯅꯨꯕꯩ ꯋꯥꯅꯤ ꯑꯍꯟ ꯑꯣꯏꯁꯜꯂꯗꯤ ꯃꯁꯥ ꯇꯥꯕꯅꯤꯅ ꯅꯍꯥꯕꯨ ꯉꯝꯅꯗ꯭ꯔ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯩꯒ ꯉꯁꯥꯏꯗꯩ ꯐꯝꯃꯤꯅꯦꯕ ꯄꯨꯡ 6 ꯑꯗꯨꯋꯥꯏꯗꯒꯤ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯅꯝꯕꯤꯒꯦꯀ ꯍꯥꯏꯁꯦ ꯚꯥꯞꯁꯦ ꯍꯦꯛ ꯑꯣꯏꯔꯨꯗꯕ ꯃꯣꯃꯣꯅꯁꯨ ꯇꯤꯚꯤ ꯊꯥꯖꯤꯜꯂꯝꯕꯅꯤꯅ ꯉꯁꯥꯏ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯁꯨꯝ ꯇꯤꯚꯤ ꯃꯨꯠꯊꯠꯈ꯭ꯔꯕꯣ ꯃꯨꯊꯠꯈ꯭ꯔꯦ ꯌꯦꯡꯅꯤꯡꯗꯦ ꯐꯔꯦ ꯐꯔꯦ ꯏꯃꯥꯗꯤ ꯇꯤꯚꯤ ꯌꯦꯡꯅꯤꯡꯗꯦꯕ ꯌꯦꯡꯅꯤꯡꯗꯦ ꯑꯩꯁꯨ ꯑꯩꯈꯣꯏ ꯃꯣꯃꯣꯗꯤ ꯂꯥꯛꯇ꯭ꯔꯤꯌꯦ ꯑꯥꯎ ꯀꯩ ꯍꯥꯏꯌꯣ ꯍꯥꯏꯅꯣ ꯍꯥ ꯁꯨꯝ ꯂꯥꯛꯑꯒ ꯑꯩ ꯊꯪꯕ ꯐꯅꯤꯒ ꯇꯧꯍꯟꯒꯦ ꯇꯧꯅꯤꯗ ꯅꯁꯨ ꯅꯨꯄꯥ ꯂꯥꯛꯑꯒ ꯊꯥꯡꯗꯣꯛꯆꯔꯅꯤ ꯑꯩꯅ ꯆꯥꯛ ꯆꯥꯊꯣꯔꯛꯑꯣ ꯍꯥꯏꯈ꯭ꯔꯦ ꯂꯩꯖꯟꯗꯣ ꯑꯍꯨꯗꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯈꯤꯕ ꯑꯗꯨ ꯃꯥꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯑꯅꯤ ꯃꯥꯏꯗꯤ ꯍꯣꯁꯄꯤꯇꯥꯜꯅꯤꯗꯅ ꯑꯗꯨꯝ ꯍꯣꯏ ꯅꯨꯡꯊꯤꯟ ꯇꯥꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯑꯅꯤ ꯄꯨꯡ 9:30 ꯑꯗꯥꯏ ꯌꯧꯔꯛꯑꯅꯤ ꯃꯣꯏ ꯄꯩꯁꯥ ꯀꯌꯥꯝ ꯐꯪꯖꯥꯠꯅꯣ ꯈꯪꯗꯦꯗ ꯏꯃꯥ ꯌꯥꯝꯗꯤ ꯐꯪꯕꯅꯤ ꯌꯥꯝꯅꯗꯤ ꯌꯥꯝ ꯐꯪꯗ꯭ꯔꯤ ꯈꯔ ꯈꯔꯒ ꯁꯨꯝ ꯆꯍꯤ ꯊꯥ 6 ꯁꯨꯝ ꯍꯦꯟꯒꯠꯄꯤꯔꯛꯇꯣꯏꯕ ꯁꯨꯝ ꯃꯇꯝ ꯂꯦꯟꯕꯒꯤ ꯇꯧꯖꯔꯤꯅꯤꯗ ꯍꯣꯏ ꯑꯔꯦꯝꯕꯗ ꯂꯩꯗꯣꯏ ꯁꯔꯨꯛ ꯃꯣꯏ ꯃꯃꯤꯠ ꯀꯅꯥ ꯂꯥꯏꯔꯤꯛꯇꯤ ꯍꯩꯕ ꯅꯠꯇ꯭ꯔꯣ ꯍꯩꯌꯦ MA ꯇꯝꯃꯤꯅꯦ ꯑꯣ MA ꯇꯝꯃꯤꯕ ꯂꯣꯏꯗꯧꯔꯦ ꯂꯣꯏꯗ꯭ꯔꯗꯤ ꯊꯕꯛꯁꯨ ꯇꯧꯔꯤꯕ MAꯗꯨ ꯂꯣꯏꯊꯣꯛꯑꯗꯤ ꯐꯩꯗꯅ ꯑꯧ ꯍꯟꯗꯛ ꯂꯣꯏꯔꯅꯤ ꯃꯊꯪꯗ ꯄꯔꯤꯈꯥ ꯇꯧꯈ꯭ꯔꯕꯅꯦ ꯍꯟꯗꯛ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟꯋꯥꯏ ꯆꯍꯤꯒꯤ ꯑꯣꯏꯅ ꯄꯩꯈꯥ ꯇꯧꯋꯤꯗꯅ ꯃꯣꯏꯗꯤ ꯊꯥ 6 ꯇꯧꯔꯦꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗ ꯆꯍꯤ ꯑꯃꯇꯪꯒ ꯊꯥ 6 ꯈꯛꯇ ꯉꯥꯏꯔꯦꯕ ꯃꯥꯅ ꯇꯝꯗꯣꯏꯁꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯅꯍꯥꯟ ꯌꯦꯂꯥꯡ ꯀꯥꯏ ꯆꯠꯂꯨꯕꯗꯣ ꯀꯅꯥ ꯀꯅꯥ ꯊꯣꯛꯂꯛꯀꯦ ꯀꯅꯥꯝ ꯊꯣꯛꯂꯛꯇꯦ ꯑꯩ ꯈꯪꯗꯦ ꯅꯨꯡꯗꯥꯡꯅꯤꯅ ꯍꯥꯏꯕ ꯉꯥꯎꯋꯦꯕ ꯒꯥꯔꯤ ꯈꯔ ꯊꯧ ꯏꯃꯥꯕꯣꯛꯇ ꯎꯅꯔꯛꯄ꯭ꯔꯣ ꯎꯅꯔꯛꯇꯦ ꯀꯅꯥꯝ ꯃꯣꯏ ꯎꯅꯔꯛꯇ꯭ꯔꯦ ꯈꯪꯉꯝꯃꯣꯏꯌꯦ ꯑꯩꯈꯣꯏ ꯂꯥꯛꯑꯦꯕ ꯑꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯈꯔ ꯈꯔꯗꯤ ꯀꯥꯎꯔꯤꯕ ꯉꯁꯤꯗꯤ ꯈꯨꯠꯁꯤꯁꯨ ꯗ꯭ꯔꯦꯁꯤꯡ ꯇꯧꯊꯣꯛꯇꯣꯏꯅꯦ ꯅꯍꯥꯟꯗꯤ ꯗ꯭ꯔꯦꯁꯤꯡ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣꯒ ꯐꯖꯅ ꯅꯝꯃꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯌꯥꯎꯔꯝꯗꯦ ꯑꯩꯒꯤ ꯐꯣꯟꯁꯦ ꯚꯤꯗꯤꯑꯣ ꯌꯥꯎꯔꯝꯗꯦꯅ ꯑꯩ ꯍꯦꯛ ꯄꯩꯁꯥ ꯄꯥꯏꯕꯒ ꯂꯩꯕꯒꯅꯦꯀꯣ ꯐꯣꯟ ꯑꯃ ꯂꯩꯊꯣꯛꯑꯗꯕꯅꯤꯅ ꯈꯪꯗꯦꯗ ꯅꯍꯥꯟꯋꯥꯏꯗꯤ ꯄꯣꯠꯀꯁꯦ ꯄꯪꯂꯩ ꯂꯩꯊꯣꯛꯅꯤꯡꯉꯝꯃꯦꯕ ꯐꯣꯟꯒꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦꯅ ꯄꯪꯂꯩ ꯂꯩꯌꯦꯕ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥꯁꯦ ꯌꯥꯝ ꯄꯥꯝꯃꯨꯔꯛꯑꯦ ꯍꯣꯏ ꯑꯩꯁꯦ ꯆꯍꯤ 40ꯒ ꯀꯌꯥꯅꯣ ꯁꯨꯔꯦ ꯍꯥꯏꯗꯣ 3 ꯁꯨꯔꯕ 3 ꯆꯥꯝꯃ ꯁꯨꯔꯗꯤ ꯐꯔꯅꯤꯗ ꯍꯣꯏ ꯆꯥꯝꯃ ꯁꯨꯕ ꯐꯥꯎꯕ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯀꯟꯅꯅꯕꯅꯦ ꯏꯃꯥ ꯀꯩꯀꯩ ꯆꯥꯁꯜꯂꯨ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯏꯃꯥꯁꯦ ꯂꯦꯞꯄꯒ ꯍꯥꯏꯐꯦꯠ ꯆꯩꯁꯨ ꯑꯃ ꯄꯥꯏꯔꯒ ꯏꯃꯥꯒꯤ ꯁꯤꯗ ꯄꯥꯏꯅꯅꯕꯒ ꯂꯩꯔꯒ ꯂꯩꯔꯤꯁꯦ ꯁꯨꯝ ꯄꯥꯏꯔ ꯆꯠꯂꯗꯤ ꯃꯥꯡꯒꯣꯟꯗ ꯉꯥꯏꯍꯥꯛ ꯐꯝꯃꯁꯨ ꯅꯨꯡꯉꯥꯏꯗꯅ
ꯌꯥꯏ. ꯁꯨꯝ ꯐꯃꯨꯡꯗ ꯁꯨꯝ ꯍꯤꯞꯄꯗꯤ 이마 ꯃꯇꯣꯝꯗ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯑꯗꯨꯅꯤ ꯃꯌꯥꯝꯁꯨ ꯆꯤꯟꯕꯅ ꯀꯅꯥꯝꯇ ꯂꯥꯛꯎꯕꯁꯨ ꯂꯥꯛꯇꯦ. ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯐꯥꯎꯗꯤ ꯀꯅꯥꯝ ꯂꯣꯏ ꯆꯤꯟꯅꯕꯅꯤꯅ ꯂꯥꯛꯇꯦꯗꯅ. ꯀꯅꯥ ꯂꯥꯛꯑꯣꯒꯅꯣ? ꯑꯩ ꯁꯪꯕ ꯌꯥꯄꯣꯟꯇꯦꯕ. ꯍꯣꯏ. ꯅꯣꯏ ꯊꯕꯛ ꯆꯤꯟꯅꯕꯅꯤꯅ. ꯍꯣꯏꯅꯦ, ꯑꯗꯣ ꯅꯣꯏꯅ ꯊꯕꯛ ꯅꯊꯧ ꯂꯩꯕꯅꯤ. ꯑꯩꯈꯣꯏ ꯃꯣꯃꯣ ꯍꯣꯏꯅ ꯉꯥꯏꯍꯥꯛ ꯆꯪꯉꯛꯄ ꯌꯥꯏꯅ. ꯍꯣꯏ, ꯑꯗꯨꯅꯤ. ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯌꯦꯡꯉꯝꯃꯗꯤ ꯐꯩꯌꯦꯕ. ꯑꯩꯁꯨ ꯉꯝꯗꯕꯅꯤꯅ ꯍꯦꯛꯇ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛꯇꯪ ꯁꯥꯡꯗꯣꯛꯅꯤꯡꯉꯦꯕ. ꯐꯝꯃꯒ ꯁꯨꯝ ꯐꯝꯖꯜꯂ ꯂꯩꯕꯁꯨ ꯃꯔꯤ ꯃꯇꯥꯡꯁꯦ ꯌꯥꯗꯦꯕ. ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ. ꯍꯧꯖꯤꯛꯁꯨ ꯅꯪ ꯄꯥꯝꯕꯣꯝ ꯅꯥꯏ ꯀꯥꯏꯅ ꯇꯧꯈꯤꯗ. ꯅꯥꯔꯤꯅꯤ ꯇꯨꯁꯨꯃ ꯄꯨꯔꯥ ꯇꯤꯡꯊꯣꯛꯄ ꯌꯥꯗ꯭ꯔꯤꯁꯦ. ꯀꯩꯗꯧꯔꯤꯅꯣ ꯑꯗꯨꯅ? ꯑꯗꯒꯤ ꯏꯔꯨꯖꯕꯒꯁꯦ ꯁꯨꯃꯥꯏꯅ ꯐꯗꯤꯅ ꯂꯥꯝꯕ ꯌꯥꯗꯦ. ꯈꯧꯔꯤꯒꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯗꯦ. ꯑꯗꯣ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ? ꯅꯪ ꯇꯨꯝꯃꯨ ꯂꯥꯛꯑꯣꯕ꯭ꯔꯣ? ꯇꯨꯝꯃꯨꯗꯤ ꯀꯩꯝ ꯇꯧꯗꯦ. ꯁꯤ ꯅꯥꯔꯛꯏꯅꯤ ꯁꯤꯗ. ꯄꯜꯂꯒ ꯅꯥꯔꯛꯏ ꯁꯤꯗ. ꯑꯩꯈꯣꯏꯒꯤ ꯈꯨꯃꯤꯠꯀꯤꯁꯤꯗ ꯁꯔꯨ ꯑꯃ ꯂꯩꯗꯅ ꯏꯃꯥ. ꯁꯔꯨꯁꯦ ꯅꯥꯏꯌꯦꯕ. ꯑꯗꯨꯒ ꯄꯜꯂꯦꯕ. ꯁꯤꯡꯂꯤ ꯄꯜꯂꯤꯔꯥ ꯀꯩꯅꯣ ꯈꯪꯗꯦꯕ. ꯑꯅꯥꯕꯩ ꯑꯅꯥꯕ ꯉꯥꯛꯇꯅꯤꯗ ꯏꯁꯥꯁꯦ. ꯃꯔꯤ ꯃꯇꯥꯡꯒꯁꯦ ꯑꯝꯇ ꯌꯥꯄꯣꯟꯇ꯭ꯔꯦ. ꯑꯩꯅꯕꯨ ꯁꯨꯝ ꯍꯩꯅꯗꯕꯒꯤ ꯊꯕꯛꯁꯦ ꯄꯨꯡꯇꯧꯗ ꯇꯧꯕꯩ ꯋꯥꯅꯤ. ꯍꯣꯏꯅꯦ. ꯅꯥꯕꯗꯤ ꯅꯥꯍꯟꯅꯤꯡꯗꯦꯕ. ꯅꯥꯏꯒ ꯍꯥꯏꯕꯁꯦ ꯌꯥꯝ ꯇꯟꯖꯕꯗꯣ ꯑꯩꯅ. ꯅꯥꯕꯗꯤ ꯅꯥꯔꯤꯕ. ꯊꯕꯛ ꯁꯨꯗꯅ ꯄꯣꯊꯥ ꯂꯩꯔꯨꯗꯅ. ꯍꯦꯛꯇ ꯇꯧꯅꯤꯡꯉꯦ ꯏꯃꯥ. ꯃꯤꯠ ꯌꯥꯝ ꯅꯥꯕꯗꯣ. ꯊꯕꯛ ꯁꯨꯗꯅ ꯃꯤꯅꯗꯤ ꯅꯨꯡꯉꯥꯏ ꯄꯣꯊꯥꯔ ꯂꯩꯌꯨ ꯍꯥꯏꯕ. ꯃꯤ ꯅꯦꯛꯎ ꯍꯥꯏꯕ. ꯃꯤ ꯅꯦꯛꯄꯗꯣ ꯍꯦꯛꯇ ꯅꯦꯛꯅꯤꯡꯉꯛꯇꯕ ꯑꯩꯁꯦ. ꯑꯩꯅ ꯍꯦꯛꯇ ꯇꯧꯅꯤꯡꯉꯛꯄ. ꯆꯥꯛ ꯏꯁꯤꯡꯒꯗꯤ ꯀꯅꯥ ꯊꯣꯡꯉꯤ ꯅꯪꯒꯤ? ꯑꯕꯦꯅ ꯊꯣꯡꯉꯤꯁꯤꯗꯤ ꯏꯃꯥ. ꯑꯣ. ꯑꯕꯦꯅ ꯊꯣꯡꯉ ꯆꯥꯔꯤꯌꯦ ꯑꯩꯈꯣꯏ. ꯆꯥꯛꯀꯥꯗꯤ ꯂꯣꯏꯔꯕ ꯅꯣꯏꯒꯤ? ꯏꯃꯥꯒꯤꯁꯨꯅꯦ. ꯏꯃꯥꯒ ꯑꯩꯈꯣꯏ ꯄꯨꯜꯂꯞꯅꯤ ꯀꯩꯅꯣ. ꯑꯗꯨ ꯑꯣꯏꯕ. ꯂꯣꯏꯔꯝꯃꯅꯤꯌꯦ. ꯏꯃꯥꯁꯨ ꯆꯥꯒꯦꯗꯤ ꯌꯥꯔꯦ. ꯑꯗꯣ ꯂꯤꯖꯨꯟꯗ ꯑꯣꯏꯅ ꯆꯥꯛ ꯆꯥꯊꯣꯔꯛꯑꯣꯅ ꯍꯥꯏꯕꯅꯦ. ꯀꯅꯥꯅ? ꯂꯤꯖꯨꯟꯗꯣ ꯆꯥꯛ ꯆꯥꯊꯣꯛꯑꯣꯅ ꯍꯥꯏꯕꯅꯦꯕ. ꯑꯒꯨꯁꯨ. ꯂꯤꯖꯨꯟꯗ? ꯑꯣ. ꯏꯃꯥ ꯆꯥꯛ ꯄꯤꯖꯅꯕ ꯆꯥꯛ ꯆꯥꯊꯣꯛꯑꯣꯅ ꯍꯥꯏꯕꯅꯦꯕ. ꯑꯒꯨꯗꯣ ꯂꯥꯛꯑꯖꯥꯠꯂ ꯈꯪꯗꯦꯌꯦ. ꯂꯥꯛꯑꯗꯤ ꯃꯥꯁꯨ ꯂꯥꯛꯆꯔꯅꯤ. ꯀꯥꯏ ꯆꯠꯀꯦ ꯃꯣꯏꯕꯨ? ꯂꯤꯖꯨꯟꯗꯤ ꯀꯩꯁꯨꯝ ꯆꯠꯇꯦ. ꯃꯌꯨꯝꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯃꯇꯝ ꯑꯣꯏꯔꯦ. ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯃꯥꯒꯤꯗꯨ ꯂꯤꯌꯣꯗꯣ ꯌꯥꯝ ꯂꯨꯅ ꯇꯧꯋꯦ ꯃꯥꯅ. ꯆꯥꯛꯀ ꯄꯤꯖꯔꯝꯃꯒ ꯂꯥꯛꯇꯣꯏꯕ. ꯑꯗꯒꯤ ꯑꯒꯨꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯍꯜꯂꯛꯑꯒ ꯂꯥꯛꯇꯣꯏꯕ. ꯅꯥꯎꯕꯣꯏꯁꯨ ꯂꯩꯔꯝꯒꯅꯤ. ꯃꯣꯏ ꯂꯣꯏ ꯂꯥꯛꯆꯔꯅꯤ. ꯅꯣꯏꯒꯤ ꯅꯨꯄꯥ ꯀꯌꯥꯅꯣ? ꯀꯅꯥꯏꯅꯣ? ꯅꯪꯒꯤ. ꯑꯩꯒꯤꯗꯤ ꯏꯃꯥꯒꯤ ꯃꯆꯥꯅꯨꯄꯥ 5 ꯅꯠꯇ꯭ꯔꯣ? ꯍꯣꯏ. ꯃꯆꯥꯅꯨꯄꯤꯅ 4 ꯅꯠꯇ꯭ꯔꯣ? ꯍꯣꯏ. ꯑꯗꯣ ꯑꯩꯁꯦ ꯏꯃꯥꯒꯤ ꯀꯅꯥꯅꯣ? ꯑꯩꯁꯨ ꯏꯆꯥꯅꯤꯗꯅ. ꯑꯗꯨꯅꯦ. ꯑꯗꯨꯗꯤ ꯑꯩꯒꯤꯗꯤ ꯏꯕꯨꯡ 2, ꯏꯄ꯭ꯋꯥ 3, ꯏꯆꯦ 1, ꯏꯅꯥꯎꯅꯨꯄꯤ 2, ꯑꯩꯒ 9 ꯄꯨꯟꯅ. ꯑꯣ. ꯅꯣꯏ 9ꯅꯦꯕ. 이마기 마차세 마pan. ꯐꯔꯦꯅꯦ. ꯃꯣꯏ ꯊꯕꯛ ꯑꯝꯇ ꯇꯧꯗ꯭ꯔꯣ? ꯊꯕꯛ ꯇꯧꯕ ꯌꯥꯎꯏ ꯇꯧꯗꯕ ꯌꯥꯎꯏ. ꯍꯪꯉꯤꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀꯅꯥ ꯀꯌꯥ ꯁꯨꯏꯅ ꯅꯨꯄꯥ ꯀꯌꯥ ꯁꯨꯏꯒꯅ. ꯃꯣꯃꯣꯔꯥ? ꯃꯣꯃꯣꯅ. ꯃꯣꯃꯣꯅꯣ? ꯆꯥꯅ ꯉꯁꯥꯏꯗꯩ ꯐꯝꯃꯤꯔꯣ ꯑꯗꯩꯗ? ꯐꯝꯗꯗꯤ ꯀꯩꯅꯣ ꯃꯤ ꯁꯨꯝ ꯐꯝꯕꯤꯌꯨ. ꯅꯪ ꯉꯁꯥꯏꯗꯒꯤ ꯅꯪ ꯊꯤꯔꯤ ꯑꯩꯅ. ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯦ ꯏꯃꯥꯅ ꯌꯨ ꯉꯥꯎꯕ ꯑꯃ ꯂꯩ ꯂꯥꯛꯀꯅꯣ ꯍꯥꯏꯗꯥꯏꯅꯦ? ꯀꯅꯥ ꯍꯥꯏꯕ? 이만 하다 이용하고는 라고 야다고 이만 정리하다 봐. ꯅꯪ ꯍꯧꯖꯤꯛ ꯌꯨ ꯉꯥꯎꯔꯤꯔꯣ? 나오리니 그냥. ꯅꯃꯥ ꯏꯀꯥꯏꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯑꯩ ꯇꯜꯂꯤ. ꯅꯃꯥꯁꯤꯅ ꯐꯅꯌꯥꯝ ꯍꯥꯏꯔꯐꯥꯎ ꯅꯪ ꯅꯃꯥ ꯏꯀꯥꯏ ꯈꯪꯗꯕ. 시그지 로이 타갔더니 그다이 야구 야구데서 하? 하? 아니 들어가 두고. 자자도 동안 해오버니 마타키 렉투다 바스켓투다. 삐게 가르시나. 가르시다 가고. 모모. 하오. 내가 생일 가르르기. 산나루리 바이마. 나지 애는 사이드 그렇 탕비오나 하이드. 가이 탕비니 마. 이몽다. 이몽 가이드노. 아 소민몽다 파문다. 아리노 이몽 이베 토비. 마콕수 둠나이랑은 이다니 영어 바스켓투다 하잖아. 그이노니 노이보. 아시랑 웅동기리
ꯊꯝꯃꯝꯕꯗꯣ ꯑꯩ ꯉꯁꯥꯏ ꯏꯁꯤꯡ ꯆꯥꯝꯕꯩꯅꯦ 시대 햇빛이 농부지 농아이버 왔래봐. 소문도지 ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯤꯗꯤ ꯌꯥꯆꯪꯕꯒ ꯀꯤꯅ ꯍꯥꯏꯕ ꯑꯗꯨꯒ ꯃꯥꯒꯤ ꯚꯥꯞꯁꯤꯁꯨ ꯐꯃꯨꯡꯁꯦ ꯃꯥꯏ ꯐꯃꯨꯡ ꯅꯠꯇꯦ ꯁꯣꯝꯗ ꯐꯃꯨꯡ ꯑꯃ ꯂꯩꯌꯦ ꯑꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯐꯝꯃꯤꯅꯦ ꯑꯩꯅ ꯉꯁꯤ ꯏꯃꯥꯏ ꯃꯅꯥꯛꯇ ꯐꯝꯃꯤꯁꯦ ꯄꯨꯡ 2:30 ꯁꯨꯔꯕꯅꯦ ꯉꯁꯥꯏ ꯄꯨꯡ 3 ꯈꯤꯇꯪ ꯇꯥꯗ꯭ꯔꯤꯉꯩꯗ ꯍꯧꯖꯤꯛ 9:30 ꯇꯥꯗꯧꯔꯦꯗꯅ ꯄꯨꯡ 2:30 ꯐꯥꯔꯕꯅꯦ ꯑꯩꯁꯦ ꯑꯗꯨꯅꯅꯦ ꯈꯣꯡꯒꯁꯦ ꯁꯨꯝ ꯄꯣꯝꯈꯠꯂꯛꯏꯁꯦ ꯈꯣꯡ ꯌꯥꯟꯊꯔ ꯐꯝꯕꯅꯦ 콩콩 걸리러. ꯄꯣꯝꯈꯠꯂꯤꯅꯦ ꯂꯨꯝ ꯂꯥꯎꯔꯛꯇꯣꯏꯅꯦ ꯊꯥꯡꯕꯗ 엄마 아들이 ꯑꯩ ꯅꯨꯡꯉꯥꯏꯇꯗꯅ ꯁꯨꯝ ꯐꯝꯕ ꯃꯣꯏ ꯀꯅꯥꯝ ꯂꯥꯛꯄꯤꯗ ꯁꯤꯗ ꯑꯗꯨꯒ ꯏꯃꯥꯅ ꯑꯩꯁꯦ ꯊꯤ ꯉꯥꯡꯕ ꯆꯠꯈ꯭ꯔꯣꯅ 우리 집 봄이로. ꯍꯧꯖꯤꯛ ꯄꯣꯝꯃꯤꯅꯦ ꯑꯗꯣ ꯉꯁꯥꯏ ꯈꯔ 거기 이안다라 펌베이네. ꯌꯥꯟꯊꯔ ꯐꯝꯕꯅꯦ ꯀꯩꯗꯧꯔꯒꯦ ꯃꯥ ꯆꯩꯌꯨꯁꯦ 뭐 콩콩 걸리. ꯀꯅꯥꯅ ꯈꯣꯡꯅ ꯍꯣꯏꯕ 마 좀 컴퓨터에 써요. 까자루기는 뭐. ꯑꯩꯔꯣ 어. ꯑꯃꯗꯣ 그이노 엄마. ꯑꯃ ꯈꯪꯗ꯭ꯔꯣ 옥션은. 이마나 야다부도 아이는 야도보다 아이는 이 바꿔 해야 되니까 이게 차 이제 그리 빠콘 이마 뭐는 좀 튀리봐. 아 아이는 저로 뽀감다니는 아무나 뭐를 얘랑 같이 하냐면 다녀오지야 가라 해봐. mana halan ta khang hau dre mi gan dau na ti. 얘랑 같이 한다 부들봐 얘랑 가자리 세자이지. 마 얘랑 같이 좀 하자냐 엄마로 해봤자 그이다 가리 매암래 이 파이잖아. 가리 엄마 이게노 손발 딱 돌아가니 콩을 잡아. 이마 나 그때 진짜 생각되니 야. 나 그때 생각돼 봐 아까 잡아 봤는데 봐 Masidi mo Ay, hakaza hakaza de. Masadi pamize kung 이마 잘 모르는 taruk pamize hakaza de adagi machindu tirak te ima smile de yam harawe ba. 근데 이마나 맞을 받은 나는 장비리 내우지. 장이 네가 너 임마 아이디 저정보 갖다가 내 추방하지. 남자들이 나는 괜찮아 히타가 다이제 뭐 사. 아이 이루 잡으려면 뿡망아 따래봐. 응 흰고가 그렇게 나피. 어제 뿡이다 니빤 막하이 코치에 뭐 띵토 뿌라 띵토 거야 되니세. 판마다 요 바크라 좀 빠실로 나리니. 그럼 그도 또 어디 좀 파자고 ôi hay đi xem này dùng ý nó bắt đầu thằng tao bên nghe mà em mà bắt 라프네 빠빠로 토베니도 좀 해볼까 나도 안 파자로 해봐 샴푸 스타라 보겠지다 nhà này tôi nó mà đi tới cái memory yêu tầm đấy xuống cái nó tốt rồi memory full ra ôi cái riêng bây giờ để phone này thôi chứ có gì cái nó message cảm thấy làm rồi bên này có gì 아이는 내 응 진짜 햇빛이 농아이 때봐. 응 아, 좀 보면은 난 탕한 한번에 진짜 판무도 있어 탕한 게 써봐. 진짜 판무도 있어 ông hay cái mồm anh này mang cái căng rồi mà xa cái nó khăn lê nó cái bàn này 어디 밤자대 마탁하기 마기 몸박지 때라미기 아운 보자이나 마탁할래 시북다 수비기 걸러갈래 이러면서 까나기. 까나기노. 이마기 아운네 응. 온 보내 몸박도 때라 몸박도 응. 마탁할래 봐 시시나 우지간이 단납 눈납 도 두네 봐 때라 몸박 때라 몸나 블레잔데 anh đang muốn hàng bạc càng đồ nó xin ghê đồ mà cái bám ghê nè 까나도 삐져봐. đi mà cái phàm ăn đâu bám tum nè nè 아이, 그래도 왜는 또 뭐라노? 지 거의 준비하래. 치야 준비하래 보니까 놈이. anh là đi ăn đâu bám chân bị như vậy 아이, 그래도 나 대봐. tum bên ngoài năm nè sẽ cái chút kita ngoan khát là ra để 시주가 좀 뜸이나. asigi imagi uba ka siju phajana mong ta na sema ani dana kha pham do wang khala dia du ni da 짝사라 싫어 하오? ni nga sa sak- sa sak- sa gi hajara 짜디 뭐지 봐. 로이라 브라이바. 사로 아. rồi đấy 너 짜대 이러면 뭐. 아이디 짜기로 이마 짜들 그만 짜 이 짜라게. 짬 한번 바꿔놓고. ngasi di mai ba ni ba di am phajaga jani da aina nangi tv thara thamam ba du jane nam da ba du ga ko na di nu hai ra ta da ne 이마 어? 세마 땜sak도 ima di ye ni 아이 세했잖아. 사해랑 고이다가 세두지 진짜 사비가 아이고 치카치카서 나 뒤에 했지. 사이두지 이마 사해 아이고 진짜 사비니에게 셈sak처럼 이마 히브랭이 달리. 그러니까
이마 이까리로 그래도 까이데 아주 적도로구나 아이나 낭네가 차이니까 아이 상한 게는 이몽도 아무 또 먹게 되고 똥도 내야지 밥 먹고 싹싹 도우다보니 곧게도 응 이제 싱덕도니 응 아도 세임도 삭타라고드나 에이 대답하기 전에 가나나 파기 떠오이노 아이나 달래고 와네베 세졌거든 그다 와줘봐 방간 소리지 예 아이 세작까지 이마야 누나이 아이네 시계도 먹고 있더라보니 가나나 해봐 세희도 야막더래봐 이마가 세기야 와리기시도 봐 세희 따라만 와리 들어 사망 하더라네 어 아이디 카히르군 kaya ka kunwari 군디 여러분 kaya masih daw si kaya 나 타임 빨아도 여러분 아주마이 따라오면 time pan 응 time pan mo kayo kaya ki time pan mo ima 애기 제희 ima si time pan subuda 응 para ni ima isinaw si kaya no mga 그냥 수다이네 따로 masing sumtin na kuti sa masing mamtilaw na 강대 까오래로나 애기가 거의 뭉치더니 강에 거의 정이디 까난다니 형들 ako sa hindi ka na karani sa iba mana 시주가 동안 낭래래 그러니까 모모 줘라 niyo kala karani sa ngo 에이 좀 내가 그참 까오래 Cái Việt charge ra tao làm cái em giáo cho mình xem tin tăng ngay ra mình ai sẽ có nên đi magi chắc sao bây video nằm nè bà 난나 콘나 못 팔아봐 phát tiền đấy mắc phao rồi đó ai doctor yên cái hida cái giá đó đi à rồi nó trở cái hida thì khá tây đi bà mà cái này hida mà chiên bà 응 anh tây đi bà nó phao cái phao rồi đó không thể nào khoang nào được đi khơi gì bà anh tây sao lại 가게 해줘줘 thôi thôi thì nó hàng đấy nó mình mà hay gì rồi thôi xí co năng mình đi không đi đó làm pan đi đây này có câu bài này thế năng insurance đó hàng đồ ngasi đi insurance là bà 하나로 유저 생기고 이마 이루자 돼 봐. 오 이루자 만들래 딱디. 또 말리잖아. kaya po lại po những người đi 그만 인sur라 해. 이제 얌 뒤에 거든 내 봐. 이제 expiry도 얌 막 나는 봐. 나무기 복사 받은 나야 돼 가입 좀 아주도 뭐 있는 거 포토도 또 우리 어머니 에로펜다가 인생 하고 온데. 근데 그게 더 좋은 거 Mama ka nung yaw na maning kaya nila. 어, Manong da buti ka nung yaw na makabira kasi. Yan mo tawag na. Pasal na 얌 tong 막 날리려면 거의 나오면 사는 한 양보다 expiry도. 다 아마다 siguro mauntat nila. 먹거든. 시기제 아기 유튜브 타갔더니 가나바니 거시 어머 아이 비열 매하면 잡히더니 세리니 나도 이만큼 하게 나가 살고 거기 그 사자 땅땅 레이니라 Singamaga tatlong malputo na na. Si Chin mo ka ano ka ora singamaga. Samni something na ma ay khangaw. Ani ni kwa kezi. Ado ensure mayam nabi anay aur ka so ensure ne phajaba bottle box so khanbi ru to ina season 시나 na khangani. 파르시나 시나 파이 파라니 복스 복스 Box 가나비 ne par box ka phajaba wani adu ki price ko na law kara bani. Adi box da hapsan de ko ji. 이마기 탁나나바네 사건 나나바 이마기 탁나바 상나봐 까이 넣어주대 Imagine 이마지 시타가네 Saya home 깔리지 hingai ba. 짝 싸드는네 이마지 짝 싸드는 Sak 시 sak 마이 ko 레이세 imagine. 시 탁바이네바 아시 가다네바 이만 탁레이세 2023다기네 23, 24 자히 아니 25 정확 정아리잖아 시제 아시 타가네 거나데 26 fare fare ai video di che fare sabato na ba yaw ro battery yaw video namjaning ba ai sina ko दुकान चल रही है दुकान दिन ina ma yam sathi na kuira ba he kuina le minara ba ba ina ma हाँ ina mana
ꯀꯌꯥꯗꯅꯣ 86ꯇ ꯂꯨꯍꯣꯡꯉꯛꯄꯗ 86ꯇꯒꯤ ꯂꯨꯍꯣꯡꯉꯛꯄꯅꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯅ ꯂꯥꯛꯏꯅꯦ ꯏꯃꯥ ꯀꯅꯥꯅꯣ ꯁꯤꯕꯨ ꯀꯅꯥꯅꯣ ꯁꯦ ꯑꯁꯤꯕꯣ ꯑꯩ ꯈꯪꯍꯧꯗ꯭ꯔꯦꯗ ꯁꯤꯁꯤꯗ ꯐꯝꯃꯤꯁꯤꯗꯤ ꯈꯪꯍꯧꯗ꯭ꯔꯕꯣ ꯑꯩ ꯀꯨꯏꯔꯦꯕ ꯎꯅꯗꯕ ꯀꯨꯏꯔꯦ ꯑꯗꯨꯅꯅꯦ ꯑꯩꯁꯨ ꯗꯨꯀꯥꯟꯗꯩ ꯂꯥꯛꯄꯁꯦ ꯍꯦꯛꯇ ꯁꯪꯗꯦ ꯗꯨꯀꯥꯟ ꯐꯝꯃꯗꯤ ꯈꯪꯉꯝ ꯅꯠꯇ꯭ꯔꯣ ꯏꯃꯣꯝꯆꯥꯗꯤ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯈꯪꯉꯦ ꯑꯗꯨꯅꯤ ꯗꯨꯀꯥꯟ ꯐꯝꯅꯕꯅꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯕꯣ ꯂꯣꯏ ꯇꯥꯡꯅꯦ ꯗꯨꯀꯥꯟ ꯀꯗꯥꯏ ꯐꯝꯒꯦ ꯅꯪꯕꯨ ꯆꯤꯡꯃꯩꯔꯣꯡꯗ ꯐꯝꯃꯤꯗꯨꯗꯤ ꯑꯣ ꯆꯤꯡꯃꯩꯔꯣꯡꯗ ꯍꯣꯏ ꯐꯅꯕ ꯐꯩꯅꯦ ꯑꯗꯨꯗꯤ ꯄꯩꯁꯥꯗꯤ ꯐꯪꯉꯝꯒꯅꯤꯗ ꯐꯪꯉꯦ ꯍꯣꯏ ꯑꯗꯨꯅꯦꯕ ꯑꯗꯨꯅꯤ ꯑꯗꯨ ꯐꯝꯗ꯭ꯔꯗꯤ ꯀꯃꯥꯏ ꯆꯥꯅꯤ ꯃꯥꯅꯦ ꯃꯣꯏꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯀꯗꯥꯏꯗꯩ ꯇꯝꯅꯤ ꯍꯧꯖꯤꯛ ꯉꯁꯤꯗꯤꯅꯦ ꯉꯟꯇꯥꯅ ꯆꯥꯛ ꯂꯥꯝꯃꯦꯅ ꯇꯧꯕ ꯍꯣꯏ ꯉꯟꯇꯥꯅ ꯑꯗꯒꯤꯗꯤ ꯂꯣꯏꯁꯟꯈ꯭ꯔꯦ ꯀꯩꯅꯣꯗꯣ ꯍꯤꯗꯥꯛꯇꯣ ꯂꯣꯏ ꯍꯥꯞꯆꯟꯕꯅꯤꯅꯅꯦ ꯃꯨꯟꯊꯔꯛꯄ ꯐꯝꯉꯝꯗ꯭ꯔꯕ ꯌꯧꯔꯛꯄꯒꯁꯨ ꯂꯥꯛꯀꯗꯧꯁꯨ ꯇꯥꯇꯣꯟ ꯑꯃꯨꯛ ꯐꯨꯔꯤꯠ ꯁꯨ ꯑꯃꯨꯛ ꯍꯥꯏ ꯂꯩꯔꯦꯗꯣ ꯑꯗꯨ ꯑꯃꯨꯛ ꯁꯨ ꯂꯩꯔꯨꯔꯦ ꯍꯜꯂꯛꯑꯒ ꯑꯥꯗ ꯅꯩꯕ ꯐꯤꯔꯣꯜ ꯑꯩꯗꯤ ꯇꯟꯗꯅ ꯄꯣꯔꯛꯇ꯭ꯔꯕꯅꯤ ꯃꯣꯠꯀꯤ ꯃꯣꯠꯆꯖꯅꯨ ꯍꯌꯦꯡ ꯁꯨꯔꯒꯦ ꯅꯨꯡꯇꯤꯒꯤ ꯃꯣꯠꯄ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯂꯥꯛꯑ ꯁꯨꯔꯅꯤ ꯑꯗꯩꯗꯤ ꯆꯥꯛ ꯆꯥꯅꯕ ꯑꯃꯨꯛ ꯇꯧꯔꯅꯤ ꯑꯗꯩ ꯆꯥꯛꯁꯨ ꯊꯥꯡꯇꯣꯛ ꯊꯥꯡꯖꯤꯟꯗꯣ ꯅꯅꯥꯎ ꯂꯩꯇꯗꯤ ꯕꯣꯏ ꯏꯕꯥꯅꯤ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯉꯥꯡ ꯃꯆꯥꯗꯣ ꯑꯗꯨꯝ ꯇꯧꯕꯅꯤꯅ ꯑꯗꯨꯝ ꯊꯥꯡꯇꯣꯛ ꯊꯥꯡꯖꯤꯟ ꯇꯧꯕꯗꯨꯒꯤ ꯇꯨꯝꯅꯤꯡꯉꯕꯣ ꯇꯨꯝꯃꯒꯦꯔꯣ ꯇꯨꯝꯅꯤꯡꯗꯦꯗ ꯐꯝꯃꯣ ꯑꯗꯨꯝ ꯐꯝꯃꯣ ꯀꯅꯥꯅꯣ ꯏꯃꯥ ꯈꯪꯉꯕꯣ ꯀꯥꯎꯔꯦ ꯏꯅꯝꯃ ꯅꯃꯧ ꯅꯨꯄꯤꯅꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯃꯧ ꯅꯨꯄꯤ ꯂꯣꯏꯇꯥꯝꯅꯦ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯑꯣ ꯈꯪꯉꯦꯕ ꯑꯗꯨ ꯈꯪꯉꯦ ꯃꯨꯟꯅ ꯎꯗꯕꯒꯤꯅꯤꯗ ꯃꯨꯟꯅ ꯎꯗꯕ ꯅꯨꯡꯗꯥꯡ ꯃꯥꯁꯦ ꯉꯁꯥꯏꯒꯤ ꯑꯣꯏꯕꯒꯤꯀꯣ ꯇꯨꯝꯅꯤꯡꯕꯒꯤ ꯀꯩꯅꯣꯗꯣ ꯃꯥꯅꯦ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯤꯗꯥꯛꯀꯤ ꯉꯁꯤꯗꯤ ꯍꯤꯗꯥꯛ ꯀꯩꯅꯣ ꯊꯛꯈ꯭ꯔꯦ ꯃꯅꯤꯟꯗꯨꯅ ꯂꯣꯏꯅ ꯆꯥꯈ꯭ꯔꯦꯕ ꯍꯤꯗꯥꯛ ꯃꯌꯥꯝꯗꯣ ꯇꯨꯝꯕꯩꯁꯨ ꯄꯤꯖꯈ꯭ꯔꯦꯕ ꯑꯗꯨꯅ ꯅꯪꯗꯤ ꯍꯧꯖꯤꯛ ꯀꯗꯥꯏ ꯆꯠꯂꯨꯕ ꯍꯧꯖꯤꯛꯁꯦ ꯏꯃꯥꯏ ꯃꯅꯥꯛ ꯂꯥꯛꯏꯅꯦ ꯗꯨꯀꯥꯟꯗꯩ ꯍꯜꯂꯛꯑꯒ ꯑꯣ ꯏꯃꯥ ꯁꯤꯗ ꯏꯃꯥ ꯎꯗ ꯀꯨꯏꯔꯦꯅ ꯏꯃꯥꯏ ꯃꯅꯥꯛ ꯂꯥꯛꯏꯅꯦ ꯍꯣꯏꯅꯦ ꯀꯨꯏꯔꯦꯀꯣ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯎꯗꯕ ꯁꯨꯝ ꯗꯨꯀꯥꯟ ꯆꯠꯂꯝꯅꯤ ꯂꯥꯛꯄꯁꯨ ꯍꯦꯛꯇ ꯉꯝꯍꯧꯗꯦꯗ ꯏꯃꯥ ꯃꯥꯅꯦ ꯑꯃꯃꯨꯛ ꯇꯧ ꯑꯃꯃꯨꯛ ꯇꯧ ꯑꯗꯩ ꯏꯃꯥꯅ ꯇꯨꯝꯃꯤꯉꯩꯗ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯅꯦ ꯍꯜꯂꯛꯑꯒꯗꯤ ꯍꯜꯂꯛꯄꯗꯗꯤ ꯑꯃꯨꯛ ꯇꯨꯝꯃꯝꯃꯅꯤ ꯃꯣꯏ ꯃꯌꯥꯝꯅ ꯄꯤꯖꯩꯌꯦ ꯊꯛꯑꯦ ꯍꯥꯏꯅ ꯇꯧꯗꯅ ꯅꯁꯨ ꯃꯌꯥꯝꯒ ꯇꯧꯔꯒ ꯍꯣꯏ ꯑꯃꯨꯛ ꯇꯨꯝꯃꯝꯃꯅꯤ ꯑꯩꯈꯣꯏꯒꯤ ꯅꯥꯎꯕꯣꯏꯒꯤ ꯃꯃꯥꯅꯦ ꯁꯤ ꯃꯧ ꯌꯥꯏꯃ ꯑꯩꯈꯣꯏ ꯅꯃꯤꯒꯤꯅ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ 3 ꯄꯣꯛꯏꯕ ꯃꯃꯧ 2 ꯂꯩꯔꯦ ꯃꯁꯨ 4 ꯂꯩꯔꯦ ꯏꯁꯨ 4 ꯂꯩꯔꯦ ꯉꯟꯇꯥ ꯃꯌꯥꯝ ꯃꯌꯨꯝ ꯄꯥꯟꯕꯅꯤꯅ ꯍꯩꯃꯥ ꯍꯩꯌꯦꯕ ꯏꯁꯨ 4 ꯂꯩꯔꯦ ꯍꯥꯏꯔꯒ ꯃꯣꯏ ꯃꯌꯥꯝꯅ ꯉꯛꯏꯕ ꯗꯨꯀꯥꯟ ꯏꯁꯨ 4 ꯂꯩꯔꯦ ꯍꯥꯏ ꯑꯗꯨ ꯐꯠꯇ꯭ꯔꯅꯦ ꯐꯩꯌꯦ ꯑꯃꯠꯇ ꯂꯩꯇꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯍꯥꯟꯅꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯂꯥꯛꯑꯦꯅ ꯁꯥꯎꯅꯤꯡꯉꯦ ꯑꯗꯩꯗꯤ ꯅꯅꯥꯎ ꯅꯥꯎꯕ ꯆꯥꯎꯔꯒꯗꯤ ꯅꯅꯥꯎ ꯅꯥꯎꯕ ꯍꯥꯏꯅ ꯄꯨꯄꯨꯆꯥꯅꯁꯨ ꯀꯀꯥꯅꯁꯨ ꯕꯕꯥꯅꯁꯨ ꯅꯅꯥꯎ ꯅꯥꯎꯕ ꯍꯥꯏꯅ ꯀꯌꯥꯝ ꯀꯥꯟꯅꯔꯦꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯃꯌꯥꯝ ꯂꯩꯔꯁꯨ ꯍꯥꯟꯅꯗꯤ ꯅꯅꯥꯎ ꯅꯥꯎꯕ ꯅꯨꯡꯁꯤꯗ ꯃꯤ ꯌꯥꯝꯕꯁꯦ ꯐꯗꯤ ꯐꯩꯌꯦꯕ ꯐꯩꯌꯦ ꯏꯃꯥ ꯃꯤ ꯌꯥꯝꯕꯁꯦꯀꯣ ꯎꯝ ꯑꯃꯅ ꯑꯃꯨꯛ ꯇꯧ ꯑꯃꯅ ꯑꯃꯨꯛ ꯇꯧ ꯑꯗꯨ ꯐꯩꯅ ꯏꯃꯥꯁꯨ ꯅꯁꯨ ꯃꯌꯥꯝ ꯅꯥꯕꯒꯤ ꯌꯥꯝꯕꯒꯤ ꯅꯨꯡꯉꯥꯏꯔꯤꯅꯤꯅꯦ ꯃꯁꯨꯁꯦ ꯄꯨꯟꯅ ꯂꯩꯔꯗꯤ ꯀꯦꯁꯟꯅꯕꯗꯤ ꯂꯣꯏꯔꯦ ꯏꯁꯨꯗ ꯀꯦꯁꯟꯅꯔꯤꯅꯦ ꯀꯩꯅꯣ ꯀꯦꯁꯟꯅꯔꯤꯅꯦ ꯅꯠꯇ꯭ꯔꯥ ꯏꯃꯥ ꯐꯨꯕꯒ ꯆꯩꯕꯒ ꯍꯥꯀꯠꯆ ꯍꯣꯠꯂꯨꯒ ꯍꯧꯖꯤꯛ ꯉꯁꯤ ꯍꯥꯀꯠꯆꯗꯦ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯃꯥ ꯑꯣ ꯑꯗꯨꯅꯦꯕ ꯑꯗꯣ ꯑꯒꯨ ꯐꯣꯟ ꯇꯧꯔꯛꯑꯦ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯅꯥꯎꯕꯣꯏ ꯍꯣꯏ ꯑꯒꯨ ꯃꯌꯥꯝ ꯐꯣꯟ ꯑꯗꯨ ꯇꯧꯔꯛꯑꯦ ꯃꯊꯪꯗ ꯄꯥꯏ ꯍꯦꯛ ꯄꯥꯏꯔꯣ ꯀꯩꯅꯣ ꯃꯥ ꯇꯧꯁꯜꯂꯅꯤ ꯃꯁꯨ ꯃꯌꯥꯝꯕꯨ ꯅꯨꯡꯁꯤ ꯇꯥꯕꯅꯤ ꯃꯁꯨ ꯃꯌꯥꯝ ꯂꯩꯕꯩ ꯅꯨꯡꯉꯥꯏꯖꯔꯤꯅꯤ ꯑꯋꯣꯏꯕ ꯌꯥꯝꯃꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯋꯥꯅꯤꯀꯣ ꯋꯥꯗꯣꯏꯅꯦ ꯋꯥꯗꯣꯏꯅꯤ ꯑꯋꯣꯏꯕꯒꯤ ꯃꯌꯥꯝꯁꯤꯅ ꯁꯤꯡꯁꯤꯐꯥꯎ ꯃꯥꯏ ꯃꯥꯏ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯗꯤ ꯑꯃꯨꯛ ꯂꯩꯔꯣꯏꯗꯣꯏꯅꯤ ꯃꯥꯅꯦ ꯄꯨꯂꯞꯀ ꯂꯩꯇꯕ ꯌꯥꯎꯋꯦ ꯑꯗꯨꯗꯤ ꯒ꯭ꯌꯥꯟ ꯑꯃ ꯖꯥꯠꯅꯦ ꯑꯗꯨꯗ ꯑꯃꯨꯛ ꯋꯥꯗꯣꯏꯅꯤ ꯊꯤꯛꯄ ꯅꯨꯃꯤꯠꯀ ꯌꯥꯎꯋꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯕꯨꯗꯤ ꯄꯪꯂꯩ ꯃꯔꯩꯕ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯨ ꯑꯒꯨꯁꯨ ꯃꯥꯏ ꯊꯕꯛ ꯆꯠꯈ꯭ꯔꯣ ꯕꯣꯏꯁꯨ ꯃꯥꯏ ꯊꯕꯛ ꯇꯥꯔ ꯍꯦꯛ ꯆꯠꯈ꯭ꯔꯣ ꯑꯗꯨꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯤꯅ ꯑꯃꯨꯛ ꯈꯔ ꯊꯣꯡ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯑꯒ ꯃꯌꯥꯝ ꯂꯥꯡꯕ ꯇꯥꯕꯅꯤ ꯐꯩꯗꯅ ꯐꯩ ꯍꯣꯏ ꯌꯥꯆꯪꯕꯁꯤꯅꯦꯕ ꯏꯃꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯆꯤꯛꯄꯁꯦ ꯍꯦꯛ ꯍꯦꯛ ꯆꯤꯛꯊꯔꯛꯄꯗꯣ ꯃꯥꯅꯤ ꯊꯣꯛꯇꯤ ꯍꯧꯖꯤꯛꯇꯤ ꯊꯣꯛꯅꯤꯡ ꯃꯌꯥꯝ ꯈꯔ ꯆꯤꯛꯄꯅꯤ ꯁꯥꯔꯕꯅꯤꯅ ꯑꯩꯁꯨ ꯐꯝꯕꯨꯗꯤ ꯐꯝꯕꯤꯔꯦꯕ ꯍꯣꯏ ꯅꯤꯡꯊꯝꯊꯥꯗꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯩꯁꯨ ꯈꯪꯍꯦꯟ ꯍꯦꯟꯖꯟꯈꯤꯕ꯭ꯔꯥ ꯃꯥꯜꯂꯦꯕ ꯑꯩꯅ ꯍꯧꯒꯠꯄꯗ ꯅꯪꯁꯨ ꯇꯟꯕ ꯏꯪꯕꯅꯤꯅ ꯏꯪꯕꯅꯤꯅ ꯀꯩꯅꯣ ꯋꯥꯇꯔ ꯕꯦꯒ ꯑꯃꯁꯨ ꯌꯥꯗꯣꯏꯅꯤ ꯐꯩꯖꯨꯞꯁꯨ ꯁꯨꯞꯆꯟꯗꯣꯏꯅꯤ ꯍꯤꯇꯔꯁꯨ ꯊꯥꯗꯣꯏꯅꯤ ꯑꯩ ꯂꯩꯔꯤꯁꯦ ꯑꯩ ꯈꯣꯡꯒꯁꯦ ꯀꯩꯅꯣ ꯇꯧꯔ ꯆꯠ ꯌꯥꯄꯣꯟꯇꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯔꯕꯔ ꯐꯥꯔꯤꯁꯤꯅꯦ ꯑꯩ ꯆꯠꯄꯗ ꯑꯗꯣ ꯁꯤꯒꯤꯁꯦ ꯆꯠꯄꯤꯌꯨꯒ ꯌꯥꯄꯣꯟꯇꯦ ꯁꯥꯏꯒ ꯊꯤꯡꯖꯟꯕꯗ ꯆꯪꯉꯨꯒ ꯌꯥꯄꯣꯟꯇꯦ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨ ꯌꯥꯎꯕꯅꯤ ꯆꯤꯡꯃꯩꯔꯣꯡꯗꯒꯤ ꯃꯧ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏꯗ ꯏꯁꯤꯡꯒ ꯍꯦꯛ ꯍꯦꯛ ꯂꯧꯕ
ꯑꯗꯨꯅ ꯏꯅꯝꯃ ꯅꯪꯁꯦ ꯀꯥꯏꯗꯩꯅꯣ ꯍꯥꯏ ꯀꯣꯡꯄꯥꯟꯗꯩꯅ ꯑꯗꯨꯅ ꯏꯅꯝꯃ ꯅꯪꯁꯨ ꯎꯈ꯭ꯔꯦ ꯑꯁ ꯏꯅꯝꯃ ꯍꯣꯏꯒꯤ ꯏꯅꯦꯝꯄꯣꯛꯇꯣ ꯑꯩꯗꯤ ꯏꯆꯥꯁꯤꯡꯁꯤꯗ ꯍꯥꯏꯔꯤꯅꯦ ꯑꯩꯁꯨ ꯍꯌꯦꯡ ꯑꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨꯀꯣ ꯑꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨꯀꯣ ꯃꯁꯨ ꯃꯌꯥꯝ ꯅꯁꯨ ꯃꯌꯥꯝꯅ ꯇꯧꯕꯗꯣ ꯏꯃꯥ ꯃꯥꯅ ꯍꯥꯏꯌꯦ ꯑꯩꯁꯨ ꯍꯌꯦꯡꯋꯥꯏ ꯑꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯌꯦꯅꯅꯦ ꯑꯩꯉꯣꯟꯗ ꯇꯝꯃꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯑꯍꯜ ꯂꯃꯟꯁꯦ ꯁꯨꯃꯥꯏꯅ ꯏꯃꯥꯏ ꯃꯁꯨꯗꯧꯅ ꯅꯣꯏꯁꯨ ꯂꯣꯏ ꯇꯧꯀꯣ ꯌꯥꯝ ꯍꯣꯏ ꯅꯨꯡꯁꯤꯕꯅꯤ ꯄꯦꯟꯗꯕ ꯀꯩꯅꯣ ꯇꯧꯗꯕ ꯂꯩꯍꯟꯒꯅꯨ ꯁꯤꯐꯥꯎꯗ ꯃꯌꯥꯝ ꯎꯔꯤꯗꯨꯅꯤ ꯐꯨꯕꯋꯣ ꯈꯣꯠꯄꯋꯣ ꯃꯥ ꯅꯤꯡ ꯊꯨꯡꯗ꯭ꯔꯒ ꯃꯥꯅꯤ ꯆꯥꯕꯁꯨ 이슈 매한지 야누시에바 ꯅꯨꯡꯁꯤꯌꯦꯕ ꯑꯗꯨꯅ 이복 이보이나 누시나 tꯧꯔꯤꯁꯤꯅꯤꯅꯦꯀꯣ 따보이네 ꯃꯌꯥꯝꯅꯁꯨ 이복ꯁꯦ ꯑꯃꯔꯣꯝꯗꯗꯤ ꯂꯥꯏꯕꯛ ꯐꯔꯦ ꯏꯁꯨ ꯌꯥꯝ ꯂꯩꯔꯝꯕꯁꯦ ꯑꯗꯨꯅꯦ ꯍꯧꯖꯤꯛ ꯏꯅꯝꯃ ꯍꯣꯏꯁꯨ ꯑꯗꯨꯝ ꯅꯆꯥꯅꯨꯄꯥ ꯑꯍꯨꯝꯅꯤꯅ ꯅꯁꯨ ꯈꯔ ꯌꯥꯝꯗꯣꯏꯅꯦꯕ ꯑꯅꯤ ꯑꯣꯏꯔꯁꯨ 3 ꯁꯨꯗꯣꯏꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯃꯃꯝ ꯃꯔꯤ ꯁꯨꯔꯦꯅ ꯏꯃꯥ ꯅꯅꯥꯎꯒꯤ ꯑꯅꯤ ꯅꯥꯎꯕꯩ ꯑꯅꯤ 머리 ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯃꯃꯝ ꯄꯣꯛꯄꯁꯤꯡꯁꯦ ꯍꯌꯦꯡꯋꯥꯏ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯪꯗꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯕꯣꯕꯣꯏꯁꯦ ꯑꯩꯅ ꯕꯣꯕꯣꯏꯁꯦ ꯁꯤꯗꯒꯤ ꯊꯕꯛ ꯂꯣꯏꯔ ꯂꯥꯛꯑꯦꯅ ꯑꯩꯁꯦ ꯇꯨꯝꯃꯗꯣꯏꯅꯤ ꯑꯗꯣ ꯃꯥꯅ ꯑꯩ ꯐꯦꯟ ꯃꯈꯣꯟ ꯇꯥꯗꯗꯤ ꯇꯨꯝ ꯌꯥꯗꯦ ꯍꯥꯟꯅ ꯑꯗꯨꯝ ꯑꯥꯗ ꯂꯥꯡꯅ ꯂꯩꯔꯛꯄꯒꯤ ꯏꯪꯊꯝꯊꯥꯗꯁꯨ ꯑꯗꯨꯝ ꯊꯥꯛꯑꯦꯕ ꯑꯗꯣ ꯅꯅꯥꯎꯅ ꯕꯣꯕꯣꯏꯅ ꯐꯦꯟ ꯊꯥꯕꯤꯔꯅꯤ ꯑꯩ ꯏꯇꯣꯝ ꯇꯨꯝꯃꯗꯤ ꯀꯥꯡꯒꯟꯕ ꯁꯨꯡꯌꯦꯞ ꯌꯦꯞꯇꯦ ꯑꯗꯣ ꯃꯥꯅ ꯌꯦꯞꯁꯟꯕꯤꯔꯝꯃꯅꯤ ꯕꯣꯏꯅ ꯌꯦꯞꯁꯟꯕꯤꯔꯝꯃꯅꯤ ꯑꯗꯣ ꯌꯥꯔꯕ ꯌꯥꯔꯦ ꯃꯩ ꯃꯨꯠꯊꯠꯂꯒꯦ ꯍꯣꯏ ꯍꯥꯏꯅꯀꯣ ꯑꯗꯒꯤ ꯑꯁ ꯑꯋꯣꯏꯕ ꯅꯥꯎꯕꯣꯏꯁꯨꯀꯣ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯁꯦ ꯈꯣꯡ ꯌꯥꯗꯦ ꯃꯥꯅ ꯕꯦꯟꯗꯦꯖꯀꯗꯣ ꯌꯦꯠꯂꯦ ꯑꯗꯨꯒ ꯕꯣꯕꯣꯏ ꯃꯕꯥꯅꯤꯁꯤꯅ ꯀꯣꯝꯄꯥꯛꯁꯤꯗ ꯏꯁꯤꯡꯁꯦ ꯄꯨꯊꯣꯔꯛꯑꯦꯕ ꯏꯃꯥꯁꯤꯗ ꯈꯨꯠ ꯍꯥꯝꯃꯣ ꯐꯃꯨꯡꯗ ꯆꯥꯛ ꯄꯧꯔꯛꯑꯦ ꯑꯩꯁꯦ ꯆꯥꯛ ꯆꯥꯔꯔꯣꯏ ꯍꯥꯏꯔꯕꯅꯦꯕ ꯑꯩꯅ ꯌꯥꯅꯤ ꯇꯝ ꯇꯧꯔ ꯆꯥꯛꯁꯪ ꯆꯥꯏꯒꯦ ꯌꯥꯗ꯭ꯔꯦ ꯅꯍꯥꯟꯃꯨꯛ ꯈꯣꯡ ꯅꯥꯕꯗꯣ ꯑꯗꯩꯗ ꯅꯅꯥꯎ ꯅꯥꯎꯕꯁꯤꯅ ꯐꯃꯨꯡꯁꯤꯗ ꯆꯥꯛꯁꯦ ꯄꯤꯖꯔꯦꯅ ꯀꯣꯝꯄꯥꯛꯁꯤꯗ ꯈꯨꯠꯀ ꯍꯥꯝꯃꯒ ꯏꯆꯥ ꯅꯨꯄꯤ ꯌꯥꯎꯗ꯭ꯔꯁꯨꯀꯣ ꯄꯤꯕꯥ ꯐꯕꯅꯤ ꯄꯤꯕꯥꯁꯨ ꯀꯥꯟꯅꯩꯌꯦꯕ ꯀꯥꯟꯅꯩꯌꯦꯕ ꯑꯗ ꯐꯃꯨꯡꯗ ꯆꯥꯛ ꯄꯤꯖꯔꯤ ꯕꯣꯕꯣꯏꯅ ꯈꯨꯠꯀ ꯍꯥꯝꯃꯟꯗꯅ ꯇꯧꯔꯀꯥꯟꯁꯤꯗ ꯇꯨꯝꯍꯜꯂꯦ ꯑꯗꯨꯒ ꯀꯥꯡꯒꯟꯒ ꯌꯦꯞꯁꯟꯕꯤꯗꯅ ꯑꯗꯒꯤ ꯗꯗꯥꯏꯔꯣ ꯀꯅꯥꯏꯅꯣꯃ ꯀꯩꯅꯣ ꯑꯣꯟꯅ BP ꯑꯣꯟꯅꯕ ꯂꯩꯕꯗꯣ ꯅꯅꯥꯎꯅ ꯄꯣꯔꯛꯑꯦ ꯑꯣꯜꯂꯦ ꯀꯣꯛꯀ ꯉꯥꯎꯕꯗ ꯑꯗꯨꯅ BP ꯋꯥꯡꯕꯩꯔꯥ ꯍꯥꯏꯅ ꯅꯣꯔꯃꯦꯜꯕꯨꯗꯤ ꯂꯩꯔꯝꯃꯦꯕ ꯑꯗꯨꯏꯁꯨ ꯅꯤꯉꯣꯜ ꯌꯥꯎꯗꯦꯅꯁꯨ ꯃꯣꯏ ꯑꯍꯨꯝꯁꯨ ꯑꯗꯨꯝ ꯐꯩꯌꯦꯕ ꯑꯗꯨꯝ ꯑꯃꯍꯥꯅꯤꯗ ꯑꯃꯇꯪ ꯌꯥꯎꯔꯝꯃꯗꯤꯀꯣ ꯄꯤꯕꯥ ꯑꯍꯨꯝꯁꯤꯅ ꯍꯌꯦꯡ ꯃꯧꯁꯤꯡꯅ ꯃꯃꯥ ꯃꯄꯥ ꯇꯥꯜꯂꯤꯁꯦ ꯅꯤꯉꯣꯜ ꯄꯤꯈ꯭ꯔꯦ ꯀꯅꯥꯅ ꯈꯪ ꯅꯠꯇ꯭ꯔꯣ ꯀꯅꯥꯅꯣ ꯑꯥꯔꯁꯨ ꯋꯥꯅ ꯁꯤꯝꯇꯪꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯇꯣꯡꯉꯤ ꯕꯣꯕꯣꯏꯁꯨ ꯇꯣꯡꯉꯦꯅ ꯃꯕꯣꯛꯁꯨ ꯄꯨꯅꯩ ꯑꯁꯤ ꯂꯩꯕꯒꯤ ꯃꯕꯣꯛꯁꯨ ꯄꯨꯅꯩ ꯍꯣꯏ ꯑꯁꯤ ꯂꯩꯕꯩ ꯀꯥꯟꯅꯔꯤꯁꯦ ꯃꯁꯨ ꯃꯌꯥꯝꯒꯤ ꯒꯥꯔꯤ ꯂꯩꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝꯅ ꯃꯕꯣꯛ ꯀꯩꯅꯣꯝ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯑꯁꯤ ꯑꯗꯨꯝ ꯇꯥꯔꯦꯗꯅ ꯑꯗꯨꯝ ꯃꯥꯅꯦ ꯊꯤꯟꯗꯣꯛ ꯑꯁꯤꯅ ꯊꯤꯟꯖꯤꯟ ꯇꯣꯡꯕ ꯈꯔ ꯅꯨꯡꯉꯥꯏ ꯒꯥꯔꯤ ꯆꯥꯎꯔꯒ ꯍꯣꯏ ꯀꯥꯕꯗꯁꯨ ꯆꯥꯎꯕꯅꯤꯅ ꯅꯦꯝꯕ ꯑꯗꯣ ꯑꯇꯩꯗꯤ 가리노 ꯕꯣꯂꯦꯔꯣꯅꯤ 이만 한 ꯏꯃꯥꯅ ꯗꯥꯛꯇꯔ ꯍꯦꯛ ꯆꯠꯄꯗꯣ ꯄꯨꯔꯤꯗꯣ ꯕꯣꯕꯣꯏꯅ ꯍꯦꯛ ꯄꯨꯔꯤꯗꯣ 이마 ꯍꯧꯖꯤꯛꯇꯤ ꯁꯤ ꯈꯪꯉꯕꯣ 이남아세 ꯑꯃꯨꯛ ꯀꯥꯎꯔꯦ 그저 ꯀꯩꯗꯧ ꯀꯥꯎꯔꯨꯅꯦꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯉꯁꯥꯏꯒꯤ ꯃꯪꯉꯒ ꯇꯨꯝꯃꯒꯁꯨ ꯂꯩꯔꯨꯕꯗꯣ ꯍꯣꯏ ꯍꯤꯗꯥꯛ ꯆꯥꯔꯨꯕꯩꯗꯣ ꯍꯤꯗꯥꯛ ꯆꯥꯔꯨꯕꯩꯗꯣ ꯑꯗꯨꯅꯅꯦ. ꯍꯧꯖꯤꯛꯇꯤ ꯃꯃꯤꯠ ꯈꯤꯇꯪ ꯁꯤꯡꯉꯛꯑꯦ ꯁꯨꯝ ꯐꯝꯃꯤꯟꯅꯔꯕꯅꯤꯅ ꯍꯣꯏ ꯅꯨꯡꯁꯤꯕꯅꯤꯗ ꯏꯁꯨꯁꯨ ꯅꯨꯡꯁꯤ ꯏꯆꯥꯁꯨ ꯅꯨꯡꯁꯤꯀꯣ ꯏꯃꯥ 이자주 누수 이시우주 누시에바 라토키버주 농아 누시 동안 짜기버도는 무해는 누시네 하이버디 라미네이도디 아코이 좀 짜민나레나 동안 짜기버도는 해나 칼레바 뿐나 라이버도데이디 동안 잡아 가야 야오긴 아마 각단이다나 나오보당 짜이다나 나 나오데 애가 짜래 베샤얌 톡디에나 아도 좀 나오고서 티까다오겠네 ꯑꯗꯨ ꯀꯥꯃꯨꯛ ꯀꯥꯟꯅꯔꯗꯤ ꯇꯧꯖꯔꯁꯅꯣꯅꯀꯣ ꯂꯪꯁꯦꯠꯄꯅ ꯉꯥꯎꯁꯟꯅꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯒꯤ ꯇꯧꯔꯤꯅꯤ ꯅꯅꯥꯎꯒꯤꯅ ꯕꯣꯂꯦꯔꯣ ꯁꯤꯃ ꯑꯣꯟꯕꯤꯔꯅꯤ ꯍꯧꯖꯤꯛ ꯈꯔ ꯈꯔ ꯋꯥꯅ ꯇꯥꯔꯛꯄꯁꯤꯅ ꯕꯣꯕꯣꯏ ꯑꯣꯏꯍꯜꯂꯒꯦ ꯅꯥꯎꯕꯒꯤꯁꯨ ꯈꯔ ꯄꯤꯔꯦ ꯏꯇꯣꯝꯇ ꯂꯥꯛꯑꯦ ꯕꯣꯕꯣꯏꯁꯨ ꯂꯩꯌꯦ ꯇꯨꯝꯅꯤꯡꯉꯕꯣ ꯇꯨꯝꯅꯤꯡꯗꯦꯗ ꯇꯥꯇꯣꯟꯒꯤ ꯏꯁꯤꯡ ꯊꯥꯡꯀꯠꯂꯝꯕꯅꯦ ꯑꯩꯁꯦ ꯌꯦꯛꯇꯅ ꯇꯧꯔꯣꯏ ꯂꯐꯣꯏ ꯄꯨꯔꯛꯏꯗꯣ 이도 이마 이남아나 ꯂꯐꯣꯏ ꯑꯁꯤ ꯄꯣꯔꯛꯄꯅꯦ ꯑꯥ ꯇꯦꯕꯜ ꯃꯊꯛꯇꯩꯁꯦ ꯍꯌꯦꯡ ꯆꯥꯅꯕ ꯑꯁꯤ ꯍꯌꯦꯡ ꯆꯥꯔ ꯀꯟꯈꯠꯈꯔꯣꯀꯣ ꯑꯩꯈꯣꯏ ꯕꯛ ꯂꯥꯛ ꯌꯥꯅꯕ ꯈꯣꯡꯅ ꯂꯥꯛ ꯌꯥꯅꯕ ꯅꯣꯏꯗ ꯍꯣꯏ ꯑꯗꯨꯝ ꯉꯝꯅꯤꯗ ꯑꯗꯨꯕꯨꯗꯤ ꯍꯣꯏ ꯑꯗꯣ ꯂꯐꯣꯏꯁꯦ ꯆꯥꯔꯗꯤ ꯈꯔ ꯀꯟꯈꯠꯂꯅꯤꯅ ꯇꯨꯁꯜꯂꯔꯣꯏꯗꯅ ꯑꯗꯨ ꯂꯥꯛꯑꯣ
ꯂꯥꯛꯀꯦ 노리엔기 장고에 말 레이버시나 파락다 아시 깐토 간진 파락다 만 에이버 파락다이 눈이 따라가 보이죠 러우거더라네 타파칼레 통 첨 나간 이거 탑키도 아이 투선바다 이거 털리니 어더니 액들 러우라가 티나 아주 투선 러우거더라네 좀 파칼레 버시 aduna idea se chali angam na dum sammin ya lijun natra be ma dum sammin 나하람 abungona sambasu ya 나하월네 tu버세 기람데바 hau직ti tu버세 손전거라디 가인 na hawai di tu baje ina ma samana khubang na salau nga eba hojik ti mai bau yaw na gai tu sale 어 tu 손전 알로 샤라 tu 이네 hallo sale 제철 자히 못되는 속하야 yamma e kai no 호이 자히 강하고 khang hau de wa khan de ngang ngoi na dum 근데 nei 내가 말 아쿠죠 안강 라인 거네 chahi di pa thong na ru ya tre wa khan da di nam thi na ngang ngoi re ni talle di hanu ro pa jam 달리 아 거기 뱀자나 맞아 뱀자비나 난저 거기 더 떠오라 키네 달리 못 달리 뭐 해봐 한우로 이 달리 그나봐 뱀자 뱀하나 어 한우부 달리 뭐 해봐 수고야 레게나 마리네 마리 나오게 아니 아데기 나 나오게 아니 나 나오게 누피가 누빵가 사그래 나오기시나 누피 ngakta oi nupa amta yaujara di phadawa oi ani tawris nupi ani khakta di pharak tai nupa yaudra di hayem kogen ge jo ani je mana da nupa ani laktoi ni hoi natra mane nupa am yawra madi nupa do na laisara ni nupi ani da di mana da ba le kai ge nupa ani laksal mane mane aduni hanu wa toi ni ba le le ora mi pare na pare wadro nang bodu kapi da wai tu kai no to dan ni to ge ai je na mana ai le pa ji da waram mani na ta bi ri ba ngai bi tri ba ai je le pa ji ware na sai wara sai ma chal ne la do ge ne le pa lai pham ju pham de